ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯉꯁꯤ ꯁꯅꯔꯩꯕꯤꯒꯤ ꯑꯍꯨꯝꯁꯨꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯗꯨꯗꯤ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯇꯧꯗ꯭ꯔꯤ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯇꯣꯏꯅ ꯍꯪꯉꯛꯄ ꯊꯦꯡꯅꯖꯩ꯫ ꯇꯧꯗ꯭ꯔꯤ ꯍꯥꯏꯕꯁꯤ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯑꯔꯤꯕ ꯃꯇꯝꯗꯒꯤ ꯁꯤꯖꯤꯟꯅꯔꯛꯂꯕ ꯑꯗꯨꯒꯨꯝꯂꯕ ꯃꯦꯡꯂꯕ ꯅꯨꯡꯁꯤꯕ ꯃꯈꯣꯟ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯄ ꯉꯝꯕ ꯈꯨꯠꯂꯥꯏ ꯑꯃꯈꯛꯅꯤ, ꯖꯟꯇ꯭ꯔ ꯑꯃꯈꯛꯅꯤ꯫ ꯑꯁꯤꯒꯤ ꯏꯔꯣꯏꯅꯅ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯥꯏꯁꯤꯡ ꯑꯗꯨ ꯇꯨꯃꯤꯟꯅ ꯇꯨꯃꯤꯟꯅ ꯇꯥꯁꯤꯟꯗꯨꯅ ꯇꯧꯗ꯭ꯔꯤ ꯃꯈꯣꯜ ꯑꯗꯨꯗ ꯂꯨꯞꯇꯨꯅ ꯂꯩꯔꯤ꯫ ꯂꯥꯏ ꯃꯌꯥꯝ ꯑꯗꯨ ꯊꯥꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯐꯤꯉꯧ ꯐꯧꯕꯒꯨꯝꯅ ꯐꯧꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯌꯥꯝꯈ꯭ꯔꯕ ꯂꯩꯌꯥꯝ ꯑꯗꯨ ꯃꯅꯥꯀꯣꯡ ꯊꯥꯡꯒꯠꯇꯨꯅ ꯇꯧꯗ꯭ꯔꯤ ꯑꯗꯨꯗ ꯄꯨꯡꯂꯨꯞ ꯂꯨꯞꯄꯤ꯫ ꯁꯅꯔꯦꯝꯕꯤ ꯇꯧꯗ꯭ꯔꯤ ꯈꯣꯡꯕ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯃꯧꯄꯥ ꯅꯨꯄꯥ ꯃꯣꯔꯥꯝꯕꯁꯨ ꯈꯣꯡꯒꯦ ꯍꯥꯏꯕ ꯑꯗꯨꯗ ꯃꯧꯄꯥꯗ ꯈꯣꯡꯍꯜꯂꯤ꯫ ꯁꯅꯔꯦꯝꯕꯤ ꯍꯣꯏꯒꯤ ꯁꯪꯒꯣꯜꯗ ꯂꯣꯏꯕ ꯁꯟꯁꯤꯡ ꯑꯗꯨꯁꯨ ꯃꯃꯤꯠꯇ ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯑꯣꯏꯕꯒ ꯃꯃꯤꯠꯇ ꯂꯥꯏ ꯎꯏ꯫ ꯁꯟ ꯁꯥꯁꯤꯡ ꯑꯁꯤ ꯃꯍꯧꯁꯥꯗꯒꯤ ꯂꯥꯏ ꯎꯒꯜꯂꯤ, ꯈꯪꯒꯜꯂꯤ꯫ ꯇꯥꯏꯕꯪꯅ ꯈꯪꯗꯕ ꯎꯗꯕ ꯃꯌꯥꯝ ꯑꯃ ꯁꯟꯁꯤꯡ ꯑꯗꯨꯁꯨ ꯁꯟ ꯂꯥꯕ ꯍꯥꯇꯝ ꯑꯅꯤ, ꯑꯃꯣꯝ ꯑꯍꯨꯝꯅꯤ꯫ ꯁꯪꯒꯣꯜꯗ ꯂꯩꯔꯤꯕ ꯁꯟꯁꯤꯡ ꯑꯗꯨꯁꯨ ꯅꯨꯃꯤꯗꯥꯡꯗ ꯃꯃꯤꯠꯇ ꯂꯥꯏ ꯎꯔꯨꯕ ꯑꯗꯨꯗꯗꯤ ꯃꯣ ꯍꯥꯏꯗꯨꯅ ꯀꯟꯅ ꯈꯣꯡꯉꯛꯏ꯫ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯏ꯫ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤ ꯑꯗꯨꯁꯨ ꯇꯨꯝꯅꯕ ꯊꯧꯔꯥꯡ ꯇꯧꯔꯦ꯫ ꯁꯅꯔꯦꯝꯕꯤꯁꯨ ꯃꯥꯒꯤ ꯅꯤꯡꯉꯣꯜ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯇꯧꯗ꯭ꯔꯤ ꯈꯣꯡꯕ ꯂꯦꯞꯈꯤꯕꯗꯒꯤ ꯂꯩꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯍꯟꯅꯈ꯭ꯔꯦ꯫ ꯑꯍꯤꯡ ꯑꯗꯨ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯉꯩꯗ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃ ꯁꯤꯠꯆꯤꯜꯂꯛꯏ꯫ ꯑꯁꯤꯠ ꯑꯋꯥꯟꯊ ꯑꯣꯏꯕꯒ ꯑꯅꯝꯕꯅ ꯂꯝꯇꯥ ꯁꯖꯤꯕꯨ ꯑꯁꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯌꯥꯝꯅ ꯀꯜꯂꯤ꯫ ꯑꯗꯨꯝꯅ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨ ꯁꯤꯠꯄ ꯃꯔꯛ ꯑꯗꯨꯗ ꯁꯅꯔꯦꯝꯕꯤꯅ ꯍꯦꯛꯂꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯍꯥꯡꯗꯣꯛꯎ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯀꯟꯅ ꯊꯤꯜꯂꯛꯏ꯫ ꯊꯣꯡꯅꯥꯎ ꯑꯗꯨ ꯇꯣꯛ ꯇꯣꯛ ꯍꯥꯏꯗꯨꯅ ꯑꯗꯨꯝꯅ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯦꯛ ꯅꯨꯃꯤꯗꯥꯡꯗ ꯊꯤꯟꯕ ꯍꯧꯔꯛꯂꯤꯕ ꯑꯗꯨ ꯇꯧꯗ꯭ꯔꯤ ꯍꯦꯛ ꯄꯨꯊꯣꯛꯂꯨꯕ ꯈꯣꯡꯕ ꯍꯧꯔꯨꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤꯅꯤ꯫ ꯌꯨꯝ ꯑꯗꯨ ꯇꯝꯅꯔꯤꯕꯅꯤ꯫ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯂꯥꯏꯔꯝ ꯇꯤꯜꯂꯝ ꯑꯌꯥꯝꯕ ꯃꯊꯤ ꯐꯣꯡꯕ ꯍꯧꯔꯛꯏ꯫ ꯂꯝꯇꯥ ꯂꯣꯏꯒꯗꯕ ꯅꯨꯃꯤꯠꯇꯤ ꯈꯖꯤꯛꯇ ꯉꯥꯏꯔꯛꯂꯕꯅꯤ꯫ ꯂꯝꯇꯥ ꯍꯥꯏꯕ ꯊꯥ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯊꯥꯡꯖ ꯅꯣꯡ ꯅꯤꯅꯤꯗ ꯉꯥꯏꯔꯤ꯫ ꯑꯗꯨꯅ ꯂꯥꯏ ꯃꯌꯥꯝ ꯑꯗꯨ ꯁꯥꯐꯣꯡꯕ ꯍꯧꯔꯛꯏ꯫ ꯑꯃꯔꯣꯝꯗ ꯆꯥꯎꯔꯦꯜꯅ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯥꯏ ꯀꯌꯥ ꯑꯃꯁꯨ ꯁꯥꯟꯅꯔꯝꯃꯤ꯫ ꯍꯤꯡꯂꯤꯉꯩꯒꯤ ꯃꯇꯝꯗ ꯃꯆꯥ ꯃꯁꯨꯁꯤꯡꯅ ꯃꯥꯕꯨ ꯐꯅ ꯎꯔꯕꯁꯨ ꯃꯄꯥꯟ ꯊꯣꯡꯗ ꯃꯥꯒꯤ ꯐꯠꯇꯕ ꯍꯩꯅꯕꯤ ꯈꯔ ꯑꯃꯁꯨ ꯑꯗꯨꯃꯛ ꯂꯩꯈꯤ꯫ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯄꯥꯜꯅ ꯐꯔꯤꯉꯩꯗ ꯂꯥꯏ ꯃꯌꯥꯝ ꯑꯃ ꯀꯧꯗꯨꯅ ꯑꯍꯤꯡꯗ ꯁꯥꯟꯅꯗꯨꯅ ꯊꯕꯛ ꯁꯤꯖꯤꯟꯅꯈꯤꯔꯝꯃꯤ꯫ ꯃꯤꯒꯤ ꯑꯗꯨꯛ ꯍꯛꯅ ꯐꯠꯇꯕ ꯇꯧꯔꯨꯗ꯭ꯔꯒꯁꯨ ꯃꯥꯏꯕ ꯑꯃ ꯑꯣꯏꯅ ꯄꯦꯅꯥ ꯈꯣꯡꯕ ꯑꯃ ꯑꯣꯏꯔꯨꯕꯅ ꯂꯩꯕꯨꯡ ꯀꯥꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯁꯪꯃꯥꯟ ꯂꯦꯡꯃꯥꯟꯅꯕ ꯃꯔꯨꯞ ꯃꯁꯦꯟꯁꯤꯡ ꯂꯣꯏꯅꯃꯛ ꯇꯤꯟꯅꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯃꯁꯦꯟ ꯑꯃꯒ ꯍꯤꯗꯥꯟꯅꯔꯛꯄ ꯃꯇꯝ ꯑꯃꯗꯗꯤ ꯑꯃꯅ ꯑꯃꯕꯨ ꯅꯝꯊꯅꯕ ꯍꯣꯠꯅꯕꯗ ꯃꯍꯩ ꯀꯌꯥ ꯑꯃꯗꯤ ꯊꯥꯖꯤꯟꯅꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯁꯦꯟ ꯑꯃꯒ ꯌꯦꯡꯊꯤꯅꯕꯁꯨ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯏꯊꯥꯏꯗꯒꯤ ꯄꯦꯅꯥ ꯈꯣꯡꯕ ꯃꯥꯏꯕꯁꯨ ꯁꯥꯕ ꯑꯉꯧꯇꯣꯟꯒꯁꯨ ꯀꯌꯥ ꯌꯥꯅꯔꯝꯗꯦ꯫ ꯆꯥꯎꯔꯦꯜ ꯇꯥꯡꯀꯛ ꯀꯌꯥꯗ ꯅꯨꯡꯉꯥꯏꯈꯤꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯁꯤ ꯂꯩꯈꯤꯕꯅ ꯆꯥꯎꯔꯦꯜꯅ ꯑꯉꯧꯇꯣꯟꯒꯤ ꯈꯣꯟꯖꯦꯜ ꯍꯥꯠꯈꯤꯕꯒꯤ ꯋꯥꯊꯣꯛ ꯐꯥꯎꯕ ꯂꯩꯅꯈꯤ꯫ ꯆꯥꯎꯔꯦꯜꯒ ꯑꯉꯧꯇꯣꯟꯒ ꯃꯣꯏꯔꯥꯡ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯍꯔꯥꯎꯕꯗ ꯄꯦꯅꯥ ꯈꯣꯡꯕ ꯍꯥꯏꯅ ꯃꯃꯤꯡ ꯆꯠꯂꯤ꯫ ꯏꯊꯥꯏꯗꯒꯤ ꯑꯉꯧꯇꯣꯟ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ꯫ ꯊꯥꯡꯖꯤꯡ ꯆꯤꯡ ꯂꯩꯐꯝ ꯀꯟꯈ꯭ꯔꯕ ꯆꯤꯡꯗ ꯃꯊꯟꯇ ꯑꯍꯤꯡ ꯌꯥꯔꯦꯛꯄ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯤꯡꯅꯨꯡꯗ ꯂꯥꯏ ꯅꯤꯡꯉꯒ ꯂꯩꯕꯗ ꯏꯕꯨꯙꯧ ꯃꯣꯏꯔꯥꯡ ꯊꯥꯡꯖꯤꯡꯅ ꯄꯦꯟꯃꯟꯈꯤꯕꯅ ꯀꯩ ꯑꯣꯏꯅ ꯑꯣꯜꯂꯒ ꯃꯥꯒꯤ ꯃꯃꯤꯠꯇ ꯎꯍꯟꯈꯤ꯫ ꯑꯁꯤ ꯍꯥꯏꯅ ꯆꯤꯟꯊꯣꯡ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯂꯤꯔꯝꯃꯤ꯫ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯍꯧꯈ꯭ꯔꯕ ꯃꯇꯝꯒꯤ ꯋꯥꯔꯤ ꯑꯣꯏꯍꯧꯔꯦ꯫ ꯆꯥꯎꯔꯦꯜꯅ ꯁꯤꯖꯤꯟꯅꯔꯝꯕ ꯇꯧꯗ꯭ꯔꯤ ꯑꯁꯤ ꯂꯥꯏ ꯀꯧꯅꯕ ꯍꯥꯏꯗꯨꯅ ꯁꯤꯖꯤꯟꯅꯔꯝꯕꯅꯤ꯫ ꯇꯧꯗ꯭ꯔꯤ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯃꯥꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯒꯤ ꯃꯐꯝꯗ ꯇꯧꯗ꯭ꯔꯤ ꯑꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯦ꯫ ꯇꯧꯗ꯭ꯔꯤ ꯑꯁꯤꯒꯤꯁꯨ ꯑꯔꯣꯟꯕ ꯋꯥꯔꯤ ꯑꯃꯗꯤ ꯂꯩ꯫ ꯇꯧꯗ꯭ꯔꯤ ꯑꯁꯤ ꯃꯐꯝ ꯃꯇꯝ ꯆꯥꯗꯅ ꯈꯣꯡꯕ ꯌꯥꯗꯦ꯫ ꯑꯗꯨꯕꯨ ꯁꯅꯔꯦꯝꯕꯤꯗꯤ ꯏꯟꯈꯠꯂꯛꯄꯤ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯔꯨꯕꯅ ꯃꯗꯧꯅ ꯈꯣꯡꯂꯝꯕ ꯇꯧꯗ꯭ꯔꯤ ꯑꯁꯤꯒꯤ ꯅꯨꯡꯂꯣꯟ ꯈꯪꯗꯅ ꯈꯣꯡꯒꯅꯨ ꯍꯥꯏꯔꯝꯕ ꯑꯁꯤ ꯃꯍꯥꯛꯅ ꯈꯣꯡꯈꯤꯕꯅꯤ꯫ ꯇꯧꯗ꯭ꯔꯤ ꯑꯁꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯌꯤꯠ ꯇꯧꯕ ꯉꯝꯕ ꯁꯛꯇꯤꯗꯤ ꯃꯍꯥꯛ ꯈꯪꯂꯝꯗꯦ꯫ ꯅꯨꯡꯁꯤꯔꯕ ꯖꯟꯇ꯭ꯔ ꯑꯁꯤꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯒ ꯂꯩꯈꯤꯗ꯭ꯔꯕ ꯃꯗꯧ ꯑꯗꯨ ꯅꯤꯡꯁꯤꯡꯖꯕ ꯑꯁꯤꯇꯅꯤ꯫
ꯑꯗꯨꯕꯨ ꯇꯧꯗ꯭ꯔꯤ ꯑꯗꯨꯒꯤ ꯃꯈꯣꯜ ꯑꯗꯨꯅ ꯊꯨꯞꯇꯨꯅ ꯂꯩꯔꯝꯕ ꯋꯥꯔꯤ ꯁꯤꯡꯕꯨꯜ ꯑꯃ ꯅꯧꯍꯧꯅꯅ ꯃꯈꯨꯝ ꯍꯥꯡꯗꯣꯔꯛꯂꯤ꯫ ꯂꯤꯔꯣ ꯇꯥꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯍꯧꯖꯤꯛꯇꯤ ꯇꯧꯗ꯭ꯔꯤ ꯑꯁꯤꯅ ꯁꯅꯔꯦꯝꯕꯤꯒꯤ ꯃꯔꯥꯏꯕꯛ ꯂꯦꯞꯀꯗꯧꯔꯤ꯫ ꯑꯍꯤꯡ ꯃꯤꯡꯁꯦꯟ ꯀꯥꯡꯂꯤ꯫ ꯑꯍꯤꯡ ꯑꯗꯨ ꯑꯗꯨꯝꯅ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯌꯨꯛ ꯑꯗꯨꯗ ꯄꯥꯛꯄꯤ ꯇꯥ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯏ꯫ ꯑꯗꯨꯒ ꯎꯄꯨ ꯍꯥꯡꯇꯣꯛꯂꯒ ꯅꯤꯡꯊꯥ ꯑꯣꯏꯕ ꯌꯥꯕ ꯐꯤꯔꯣꯜ ꯈꯔ ꯂꯧꯔꯒ ꯑꯃꯨꯛ ꯃꯗꯣꯝꯆꯥꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯇꯧꯏ꯫ ꯆꯠꯂꯝꯗꯥꯏꯗ ꯁꯅꯔꯦꯝꯕꯤꯗ ꯄꯥꯛꯄꯤꯅ ꯋꯥ ꯀꯌꯥ ꯑꯃ ꯁꯤꯟꯅꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯍꯌꯦꯡꯗꯤ ꯂꯝꯇꯥ ꯊꯥꯡꯖ ꯑꯔꯣꯏꯕꯅꯤ꯫ ꯑꯗꯨꯅꯅꯤ ꯂꯥꯏꯅꯤꯡꯊꯧꯒꯤ ꯑꯊꯦꯟꯄꯣꯠ ꯑꯗꯣ ꯀꯠꯂꯨ꯫ ꯏꯪꯈꯣꯜꯗ ꯄꯥꯟꯕ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯍꯦꯛꯎ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯅꯗꯧꯁꯨ ꯂꯩꯇꯕꯅꯤꯅ ꯀꯨꯝꯁꯤꯗꯤ ꯆꯩꯔꯥꯎꯔꯔꯣꯏ꯫ ꯂꯥꯏꯒꯤ ꯈꯔ ꯀꯠꯂꯒ ꯇꯣꯛꯂꯁꯤ꯫ ꯅꯈꯣꯏ ꯅꯗꯣꯝꯆꯥ ꯍꯣꯏꯒꯤ ꯋꯥꯉꯨꯗ ꯂꯩꯕ ꯃꯔꯤ ꯃꯇꯥꯁꯤꯡ ꯑꯗꯨꯁꯨ ꯁꯖꯤꯕꯨ ꯄꯥꯡꯈꯠꯂꯛꯄꯒ ꯂꯥꯛꯂꯒꯦ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯅ ꯏꯃꯥ ꯃꯇꯝ ꯈꯔꯗꯤ ꯅꯗꯣꯝꯆꯥ ꯍꯣꯏꯗ ꯂꯩꯕ ꯇꯥꯔꯦ꯫ ꯏꯃꯥꯅꯅꯦ ꯃꯤꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯅꯤꯡꯗꯅ ꯂꯩꯕꯗꯤ ꯅꯠꯇꯦ꯫ ꯆꯥꯕꯣꯛꯄꯤ ꯑꯗꯨꯅ ꯃꯅꯤꯡ ꯀꯨꯝꯂꯕꯅꯤꯅ ꯄꯥꯝꯕꯩꯗꯤ ꯂꯩꯇꯦ꯫ ꯃꯤꯔꯣꯟꯒ ꯂꯩꯖꯗꯕꯒ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯕꯁꯨ ꯍꯥꯏꯔꯛꯎꯀꯣ꯫ ꯑꯗꯨꯒꯅꯦ ꯅꯧꯄꯥꯁꯦ ꯇꯥꯊꯣꯛ ꯆꯠꯁꯤꯟ ꯇꯧꯗꯨꯅ ꯌꯦꯡꯁꯤꯜꯂꯨꯀꯣ꯫ ꯑꯗꯣ ꯍꯌꯦꯡꯗꯤ ꯂꯝꯇꯥ ꯊꯥꯡꯖ ꯑꯔꯣꯏꯕꯅꯤ꯫ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯀꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯥꯛꯄꯤ ꯆꯠꯈ꯭ꯔꯦ꯫ ꯄꯥꯛꯄꯤꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯁꯦꯟ ꯈꯔ ꯑꯃꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯐꯝꯗ ꯏꯃꯨꯡ ꯃꯅꯨꯡ ꯑꯋꯥꯠ ꯑꯄꯥ ꯃꯦꯟꯅꯕ ꯁꯤꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯑꯗꯨꯝꯅ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯝꯇꯥ ꯊꯥꯡꯖ ꯑꯔꯣꯏꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯌꯨꯛꯇ ꯁꯅꯔꯦꯝꯕꯤ ꯃꯃꯥꯅ ꯂꯥꯏꯗ ꯑꯊꯦꯟꯄꯣꯠ ꯀꯥꯎ ꯍꯥꯏꯕꯗꯣ ꯀꯥꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯦꯛ ꯑꯣꯏꯕꯒ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤ ꯑꯗꯨ ꯆꯥꯛꯍꯟ ꯊꯣꯡꯗꯣꯛꯇꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯔꯥ ꯆꯥꯕ ꯂꯣꯏꯔꯦ꯫ ꯑꯗꯨꯒ ꯇꯨꯝꯅꯕ ꯊꯧꯔꯥꯡ ꯇꯧꯅꯔꯦ꯫ ꯃꯧꯄ꯭ꯋꯥ ꯃꯣꯔꯥꯝꯕꯅ ꯇꯨꯝꯂꯝꯗꯥꯏ ꯑꯗꯨꯗ, ꯏꯆꯦ, ꯉꯁꯤꯗꯤ ꯇꯧꯗ꯭ꯔꯤꯗꯣ ꯈꯣꯡꯂꯔꯣꯏꯗ꯭ꯔꯥ? ꯁꯅꯔꯦꯝꯕꯤꯅ, ꯉꯁꯤꯗꯤ ꯈꯣꯡꯂꯔꯣꯏꯁꯤ, ꯂꯥꯡꯕ ꯑꯣꯏꯅ ꯊꯣꯛꯂꯅꯤ꯫ ꯂꯝꯇꯥ ꯊꯥꯡꯖꯒ ꯑꯣꯏꯔꯦ, ꯈꯣꯡꯂꯔꯣꯏꯁꯤꯀꯣ꯫ ꯁꯅꯔꯦꯝꯕꯤꯅ ꯑꯗꯨꯝꯅ ꯍꯥꯏꯕ ꯑꯗꯨꯗ ꯃꯧꯄ꯭ꯋꯥ ꯅꯨꯄꯥ ꯃꯣꯔꯥꯝꯕꯁꯨ ꯌꯥꯔꯦ꯫ ꯂꯝꯇꯥ ꯊꯥꯡꯖ ꯑꯔꯣꯏꯕ ꯅꯨꯃꯤꯠꯀ ꯑꯣꯏꯕꯒ ꯈꯨꯜ ꯂꯩꯀꯥꯏꯗꯨ ꯄꯨꯡꯆꯤꯛ ꯆꯤꯛꯏ꯫ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯕꯒꯨꯝ ꯄꯨꯡꯆꯤꯛ ꯆꯤꯛꯏ꯫ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯅꯨꯃꯤꯗꯥꯡ ꯂꯩꯀꯥꯏ ꯀꯣꯏꯕ ꯄꯥꯝꯕ ꯄꯥꯈꯪ ꯑꯃꯁꯨ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯥꯟꯈꯤꯗ꯭ꯔꯤ꯫ ꯂꯩꯄꯨꯡ ꯐꯝꯕ ꯑꯃꯠꯇ ꯊꯤꯗꯨꯅ ꯍꯤꯗꯥꯛ ꯇꯧꯒꯦꯁꯨ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯀꯅꯥꯁꯨ ꯐꯪꯈꯤꯗ꯭ꯔꯤ꯫ ꯃꯇꯝꯁꯨ ꯈꯥꯝꯕ ꯌꯥꯗ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ꯫ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯂꯥꯏ ꯃꯌꯥꯝ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕꯗ ꯃꯥꯒꯤ ꯃꯐꯝ ꯆꯥꯕ ꯌꯦꯡꯗꯨꯅ ꯐꯝꯅꯔꯤ꯫ ꯑꯗꯨꯒ ꯂꯥꯏ ꯃꯌꯥꯝ ꯑꯗꯨ ꯄꯨꯟꯁꯤꯜꯂꯛꯏ꯫ ꯇꯥꯏꯕꯪ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯣꯏꯔꯥꯡ ꯈꯨꯜꯂꯛꯂꯝꯗꯥꯏꯗ ꯂꯥꯏ ꯈꯨꯟꯇꯤꯟꯅꯕ ꯍꯧꯒꯗꯧꯔꯤ꯫ ꯂꯥꯏ ꯁꯔꯣꯏ 34 ꯈꯨꯟꯇꯤꯟꯅꯒꯗꯧꯔꯤ꯫ ꯆꯤꯡꯈꯣꯏ ꯂꯩꯃ ꯂꯪꯌꯥꯟꯕꯤ, ꯁꯥꯕꯜ ꯌꯥꯡꯕꯤꯊꯛꯇ ꯐꯤ ꯐꯧꯕꯤ, ꯇꯨꯔꯦꯜ ꯆꯪꯖꯧ ꯂꯩꯔꯥꯏꯗ ꯈꯣꯡꯊꯤꯟꯕꯤ, ꯂꯩꯀꯨꯠ ꯂꯩꯔꯥꯏꯗ ꯌꯥꯍꯤꯞꯄꯤ, ꯂꯝꯍꯥꯡ ꯇꯨꯃꯥꯡꯗ ꯂꯝꯊꯣꯛꯄꯤ, ꯂꯝꯂꯥꯏꯅ ꯇꯔꯦꯠꯁꯨ ꯈꯨꯟꯇꯣꯛꯀꯗꯧꯔꯤ꯫ ꯎꯃꯪ ꯂꯥꯏ ꯃꯥꯄꯜꯁꯨ ꯌꯥꯊꯣꯛꯀꯗꯧꯔꯤ꯫ ꯁꯖꯤꯛ ꯊꯕꯥ ꯃꯄꯨꯔꯣꯏ ꯇꯥꯕꯨꯔꯣꯏ ꯄꯨꯝꯅꯃꯛꯅ ꯃꯈꯨꯠꯇ ꯆꯩꯀꯛ ꯄꯥꯏꯗꯨꯅ ꯁꯤꯡꯊꯥꯒꯗꯧꯔꯤ꯫ ꯊꯥꯡꯖꯤꯡ ꯂꯥꯏꯅ ꯁꯤꯡꯁꯠꯀꯗꯧꯔꯤ꯫ ꯇꯤꯅꯨ ꯐꯠꯇꯕ ꯀꯜꯂꯤ, ꯂꯥꯏꯃꯨ ꯐꯠꯇꯕ ꯉꯥꯎꯏ꯫ ꯆꯤꯡꯉꯨ ꯇꯤꯡꯀꯣꯛꯀꯗꯧꯔꯤ, ꯈꯣꯌꯨꯝ ꯂꯥꯏꯀꯣꯛꯀꯗꯧꯔꯤ꯫ ꯈꯥꯅ ꯆꯥꯎꯕ ꯃꯔꯝ 100 ꯍꯤꯡꯅ ꯆꯥꯕ, ꯃꯔꯝ 100 ꯈꯨꯟꯖꯤꯡ ꯑꯣꯏꯗꯨꯅ ꯌꯥꯡꯒꯣꯟ ꯃꯆꯤꯟꯖꯥꯛ ꯍꯨꯡꯒꯗꯧꯔꯤ꯫ ꯀꯨꯝꯆꯥ ꯆꯥꯛꯊꯥꯛ ꯄꯤꯒꯗꯧꯔꯤ꯫ ꯏ ꯈꯨꯗꯦꯡ ꯂꯥꯏ ꯈꯨꯗꯦꯡ ꯏꯔꯥꯠ ꯏꯀꯧꯒꯗꯧꯔꯤ꯫ ꯉꯁꯤ ꯑꯍꯤꯡ ꯇꯥꯡꯂꯧꯗꯒꯤ ꯍꯌꯦꯡ ꯏꯅꯨꯡ ꯉꯥꯟꯗ꯭ꯔꯤ ꯐꯥꯎꯕ ꯂꯥꯏ ꯃꯌꯥꯝ ꯑꯗꯨ ꯈꯨꯟꯗꯤꯟꯅꯕ ꯁꯦꯝ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ꯫ ꯀꯨꯝꯁꯤ ꯀꯨꯝꯆꯥ ꯑꯗꯨꯒꯤ ꯂꯥꯏ ꯃꯌꯥꯝ ꯑꯗꯨ ꯁꯤꯟꯊꯦꯛ ꯁꯤꯡꯊꯥꯕ ꯂꯣꯏꯔꯦ꯫ ꯍꯟꯗꯛ ꯂꯥꯛꯀꯗꯧꯔꯤꯕ ꯑꯅꯧꯕ ꯀꯨꯝ ꯑꯁꯤꯗ ꯀꯅꯥ ꯍꯤꯡꯍꯟꯁꯤꯒꯦ, ꯀꯅꯥ ꯁꯤꯍꯟꯁꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏ ꯃꯌꯥꯝ ꯑꯗꯨ ꯈꯟꯅꯕ ꯂꯣꯏꯗꯨꯅ ꯃꯥꯅ ꯀꯣꯟꯕ ꯂꯝꯒꯤ ꯁꯤꯡꯀꯛ ꯀꯛꯄ ꯂꯣꯏꯈ꯭ꯔꯦ꯫ ꯁꯤꯡꯊꯥꯕ ꯂꯣꯏꯗꯨꯅ ꯑꯃꯨꯛ ꯁꯤꯡꯁꯠꯂꯤ꯫ ꯁꯤꯡꯁꯠꯄ ꯂꯣꯏꯕꯗꯒꯤ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ꯫ ꯂꯥꯏ ꯃꯌꯥꯝ ꯑꯗꯨ ꯆꯥꯛꯌꯦꯟ ꯌꯦꯟꯅꯕꯒꯨꯝꯅ ꯆꯥꯒꯗꯕꯒꯤ ꯑꯃꯨꯛ ꯀꯣꯏꯅ ꯐꯝꯃꯤꯟꯅꯔꯤ꯫ ꯂꯥꯏꯁꯤꯡ ꯑꯗꯨ ꯃꯈꯣꯡ ꯂꯩꯕꯥꯛꯇ ꯇꯥꯕꯗꯤ ꯅꯠꯇꯦ, ꯑꯍꯥꯡꯕ ꯃꯥꯂꯪ ꯑꯗꯨꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯝꯇꯥ ꯊꯥꯡꯖꯒꯤ ꯑꯔꯣꯏꯕ ꯑꯍꯤꯡ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯇꯧꯊ꯭ꯔꯥ ꯆꯤꯡꯖꯦꯜꯒꯤ ꯌꯣꯏ ꯃꯌꯥꯏ ꯑꯉꯟꯕ ꯈꯣꯡ ꯃꯇꯣꯟ ꯁꯅꯥ ꯑꯇꯤꯌꯥꯗ ꯂꯣꯏꯔꯣꯏ ꯀꯥꯔꯛꯏ꯫ ꯁꯅꯔꯦꯝꯕꯤꯁꯨ ꯍꯧꯒꯠꯂꯤ꯫ ꯃꯧꯄ꯭ꯋꯥ ꯅꯤꯄꯥ ꯑꯗꯨꯁꯨ ꯍꯧꯗꯣꯛꯏ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯗꯨ ꯂꯣꯏꯔꯦ꯫ ꯑꯌꯨꯛꯀꯤ ꯆꯔꯥ ꯆꯥꯔꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯔꯛꯏ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯁꯅꯔꯦꯝꯕꯤ ꯐꯤꯁꯨ ꯐꯤꯁꯥꯝ ꯇꯧꯕ ꯂꯣꯏꯔꯦ꯫ ꯐꯤꯌꯥꯡꯈꯣꯛꯇ ꯐꯧꯕ ꯐꯤꯁꯤꯡ ꯑꯗꯨ ꯂꯧꯁꯤꯟꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯐꯧꯕꯅꯤ꯫ ꯅꯣꯡꯆꯨꯞ ꯊꯣꯡꯗ ꯑꯇꯤꯌꯥꯒꯤ ꯃꯥꯏꯀꯩꯗ
nong puba leichilsu paiba horai tanja aduda moramba masigi manakta changsilai aduga hairi ise ngarangdi lamta thangja aroibanina isena tawdri ado khonghandabado nungaiti ngasidi nungthilgi matam asida ai amukta hana khongge ise sanarembina hoi hoi ado khonginglabudi isena kaidobgi thingdoino isegi lukhumda laibani morambana masina harau harauna tawdri adu khonglur hairakpa aduda harau bunangam khai laitri masigi kada sangduna lukhumda thamliba tawdri adu lokthok mangolgi machi amada famduna tawdri adu khongba horai numit adusu asum thingsilai adia aduda nong puba lechilna pupu kupsilai nong khongba khakpa lauba kaya amasu horai marakta nong thangsu kopi aduga adia adu hek yengbada mayaida lei ama singbagumna nong adusu khara khikpa chuba horai sanjabungda leiramba san mayam adu magi sanggon tamna satnaba sanggon tabu yorabadi haiduna mayum maikai pangai aduga amuksu sanarembi hoigi leiriba sansing adusu loina kanarai adubu san mayam adugi marakta amubi ado yoraktri amubi yoraktaba adudadi tawdri khongduna leiramba tawdri khongba lepkhri aduga masina leiriba adomda changai aduga pauktam lari sanarembi phanek mapal fotuna leirambani morambana yamna pakatna ise aikhoigi san ataidi loina karai kanagi chauba maino ayangba lambi pisak aduga goro amubido jawraktri karaida lehoroba jatno ise ayamukte yemugi sanarembina yamna pakatna kaino nei aikhoigi amubido halaktre haiba magi hongna bise hekta sumaina tauba san oiraga wakhal yamna tajadi khakpa lauba nungchum barak asida karaida noba manasi thanan thauduna lehoribado morambana kanaro isi aikhoi asida khana neinaraga leiradi numit asi tajringai asida yampak asi tuplaga amubido thiyorubana phai masigi sanbise taibungmi ko oiramadi laikai asida pathok sawi oigani sanrembina hai adumaina hainune sa sannabu karibu khandoino mafam amada nongthuptuna tasinduna leirangani chalo mamjing asida amubido thiruro moramba yampak adu tupi purit khawda tawdri adu adumak magi mayumda thamlamba kauduna adumak haptuna nonglak atuda thongal lomda amubi thiba adu tholai sanarembi tawdri adugi wakhalga tawdri numitka tasilakpaga mathok sinba horai nongga chubaga tawdri adugi maramda ningsing ludri moramba sangol aduda haifet changaga amubi adu halakpra haiduna koyeng yengi adubu amubi laibadi uramdi chawkhraba ingkhol adugi akoibada tasintuna laibra haiduna su amuk koyeng yengba horai adubu laiba udri yempak adu tupladuna thonga lomda thorai sanjabungda hana chatlagi haina lepli asumna mahakna lakpada sanjabung adugi akoibada warakpada mai ising sangdaba san kana chaktagi yengi adubu sankari amata laiba udi atyada khakpa lauba nongkhol adusu adumak lepti mahakna asum lakpana sanjabung mayagi haibi pambi makhong mapa adu yauri chahi kharagi mamangda haibi makhong aduda nong thuppada sanjena ha ama braja tarakpadagi braja aduna khaiduna siki haibado mahak khangning ningsingai masa adu sabung lawi sanjena ha khara amanasu asigumba nongthi nongmang matam asida haibi makhong asida siki bani pa adugi thawai adu hek thokpani asi haiduna hainabado thangning ningsingai madu ningsinglakpada moramba kibana loiri numidang wairamgo osilakpaga mayamna hainaba adu ningsinglaktuna haibi makhong aduda sanjena ha adu thokpra haiduna munni yengi asumna mapa adu lalakpada mahak khawta kharadi sai kiba fanaba haiduna kaidosige khalli asum khanchilubada ngasai magi phorit khawda hawkiba tawdri adu khangning ningsingai kiba fanaba tawdri adu khonglagi chapchana lepi phuri khaw adu humchintuna tawdri adu lokthoi aduga tapna tawdri adu khongba horai tawdri adu khongbadagi masada kiramba adusu mahak phakhri mahakna adumna tawdri adu khongduna sandi amubi adu koina chattuna thiba horai numichu tasilakadori akoiba aduda laiba
lai ayamba tawdri makhol adu tarubada nungsit ki saum oina moram gi tungyan tamna inarai lai khara amasu nang horoi matagum tanarak pusu yauri nungsit ki saum adu mahaki matungda asum lai duna tapna inarai morambadi tawdri adu ngasidi lamhangda pena khongjaba phangba aduda haraubugi ngamkhai leikidre madau hinglingaida mahakdi angang oiribanina kaya kaidogna aikiroi haiduna khantokhibani mama pagana aduna tawdri khongba laitingi mari lainaba tabak tawba asi kaya pamjakhidabani adubu ngasidi mahak maning tamna tawdri asi khongba phangjari mahak masadi akoiba aduda mahaki tungda lai mayam ama mabu moithem tawbagi inarakliba adu khanglamdi shan amubi adusu phangba kawba laiti numit adusu asum thengzilai asomdana kamdawri sanarembi mangkol aduda famduna mawpa halakpa ngairi nong marak aduda san amubi sanbi adu momo khongduna mahak halakle khangalage matagum sangon tamna sangkhri sandu halakpa aduda moramba adusu halaklaboi ningi adubu morambadi halaklamtri sanarembi sangkolomda changlaga sansing adugi magi saru khara haplugi ngasidi nongba chubaga sangol adusu lonsillamlagi aduga sangol lomdagi thongmoi adu paiduna machinda murum sonduna thuglai masi angangsibu karaitana sakraba chatno amubidi somda mathanta halai lambi thainabani khangdi kainomadi soina tawramlagani san halaktabagi awabubudi phari haibabu mak amuk halaktabagi awaba amamuk madubu karaitana santiba sakraba chatno nupa machani dana adubudi aigi inauni mathawna mareng cheldi laibani phangdragana maraina hanjilaksani aise wakal miyam ama khanjin khamali amaromda sanarembi machilda haijabagi watani moramba halak mandaba aduda thawai waba hori ma ngaiduna lairabadi chak thengba tare ma halakpa ngaiba oina chapumai thagatlagi asi haiduna lepli sanarembi chakhumda chapumai thagatba hori adubu tawriba thabak adu khwaijangdri mapalda sekmuk lauba makol amata taba yaramdi moramba halaklabra haiduna chenthok dana koying yingi adubu yengjabatani kanamata lakpadi udi matamsu asum thengsilakpana sanarembi laiba yaraktri masu thong adu puna panchillamlaga thangnabagi mayumda lai yumthangnabagi imung aduda yempak adu tuplaga nonglak aduda lepaga lai aduga kaurai ine taribro ine tathot ine sanarembine ine thong amukta hango ine tathot thong hangdurai kaidobu yaurage sanarembina yamna pakatna ine aikhoi morambado aikhoi sanbi amubido ngasaiwai halakti haiduna thiba thokibadagi yumda hanjilaktri san amubi adubudi mathanta hanjilai aisu tafum makhangri ine asai phawbata thiminarosira ine tatho sanarembigi wa adu tabada saungbana loiri sanarembigi mamasu tathotka kaya yanadabani adubu sanarembidi anganga oibaga ahal masin yanadaba marom thamnaba adudi khangdi adugi sumathakta angangni koijadaduna aduk laiminaba aduda haijabani adubu tathoti yamna usitana hairei naupa adu kauk thabagumna tharaga halak mandraba aduda amuk thirusi haina khakpalawu marak asida nangdi adu haigi laklibro ibema khulle kai chawbani ai khoidi sangjadri nanau nu pathiba ado chatpaga ayaba kanano haijaruro aduga puna thiminarro chak charingi asida marak thapisini aina khwaide sawningisi tan kaibi oina tawradana kari thoina haija sarino chalo nakpa do phangnaba thiruchu sumang matonda koina lepanu chalo ne he asi hairamlaga tathot adu imungda paithoklaga changkhre wari asiki ahum suba saruk matang sida loisari wari asi pathokjaba matamda soiki lankiba yawrabasu mayamna ngakpigani asiki iroinana mayamna nungsibiduna channel asibu subscribe tawdaba yawbiragadi subscribe tawbiramu video asibu like share amasung mayangi mod comment haibiramu ngasigi kainarasi mayam mathangi numitta moramba matau kramna mayumda halakhiba amasung sanarembina mokpa nupabu karamna thikiba haibdu mayam puna ngai minarasi